Kurumjari PK channel pothaminasi khaminasi miyeng tabiribasing khwai khudimakpu adongi marup kamasur mangang ngasi su anoba topic amaga iroinana mayamna khanbirakpa topic ni adusu hariba topic si pujaraga miyambu taramnoksari loinana amuka sanai koknan kurumjari ngasi pujariba topic asi tasengna hargadi ai subscribers singna amtang thambirona yam kuire haibirakhibako aduga ai nangdaba hanakse tasengna hargadi lawsingi thabak yam kan bhai tare koi somda aduga ai isagi lawso losinau hanarak matamda loidri adu ngasi mati ngasi gi namsi mati ngatang pothabagi timing amsu oiba aduga si blog sim namjaramaga isu law adong sakhigena tokjabani law si yaudragadi koi hingmada tangai fatana senthok lambi yam lejadaba koidadi lawsing se khara lawsingdagi pusilakpa hosina koi hingmada adum matik achobu pambai mo oibanina masi tangai fatana khara chahi magi khara loknabagi dam hona jaba sina mayamda matam sana mayamna khanbirakpa topic sing se ai matam sana kudol tamangam jade adubo ngasi ding hatang nanginge timing sida ai mayamda ngasi gi thamjari topic si sum langthokcharamge yam kuire mayamna haibirakpase yumda koi sabagi koi mahum sabagi apapata si yam lei masi amtang takpiro na habisi am kuira bai tare adu khangbira musi am yawrangmani adu khangbiba singchu loina adum hena makata na khangminara si habigi wakulonda miyamda ka tentakna thamjaramge ngasi gi thamjariba topic asi yumda koi sabagi apapata maikai sing kari maikai sing no habisi yumda habidi yumgi koibidini ko aigi inkol da hatare iki inkol manung je yum leri bai gi inkol manung sida koi mahum sabada sigi maikai leri hatare ai yumdugi yenga ka do bahai bi singse adu maikai singse maikai dugi apa patar si kari lei habsi koi khangdok minara kanda fataba phone lei bi singdo kari kumai khona tok tho obu ya ba sing adu lei hatare adu singdo sum koi khangmina si kari karam maikai singda kari phone lei habdo khudol tamjiraki ko miyeng tamina si aduna ngasigi thamjariba topic asi khogi koi sabagi ko koi sabagi apapata maikai singsi thamjajingi mangwena wafamda haijaramge khogi koi sabagi koi makhan yam me haitare leiriba koi makhan singchi manungda sagi maruina fattaba koi se mo koi sarobagi aigi inkolda koi sarobagi maikai khagnatana khwaidai fattaba koi makhan khra lei haitare masi hana ai myanu kudo tamjage hariba koi makal singdudi koi ngaren koi hanan khangnaba mayam khangbiramgani ngaren koi hanan khangnaba adu ai koi dumakti usadre sum koi loina khangbirabu ngakani masi ngaren koi lere aduga koi binam thau hainabado ko koi bining thau ani sisu lere then adigi amada koi gi koiren sum kaman ne yam khangbiramgani aduga koi ngau haibang belai ko adigi haying koi hariba koi makhan koi gi mari se sorry koi makan mangase masine koina yumgi akoibada inkolda sabada adi fatrisi mahum saro koi sabada am fatrisi ko aduna masi hariba koi singji koina motan khangbiba darkar lei hatare masi sabada targadi mapung oina fataba phol lei bisingse maikai dugi matung ina horen aina haijarak matamda khwaidagi fataba phol lei bising jo hariba koi singji oiba targadi amukena yam fataba phol lei hatare aduga sigi koi sing china da bataragadi fataba phone leresu ka hena leite habisi sum ai thamjagi ko aduna aikoi ahan madi yengduri se isagi yumgi nongpok thangba hatare isagi yumgi nongpok thangba maikai da aikoina koi se saraba ko nongpok da koi saraba taragadi masidi yam faba phone leyeba yam foi maruina karin yumgi yumbu oriba singse minthon phangba aduga aikogi famthon phangba hatare sumna habirami aduga si kaknatana lanthum phangbusu yam lei yumgi nongpokta koi sabasi ko aduga ani subada ikoni yengbi yarisi khoina mairamda saraba ko karigum khoi sina mairamda saba taragadi ikoina yumdagi yengangjoine haisi ko yumdi yengmadamda mairamdagi sarabadi ikoina leibisi yumdugi mi amayakti koina anayek leigan baitare anayek lakanba aduga turi irei sianba siguma fattaba phol khra dum lei hana koina akangai singna haibirame huji leiri si yengbiyo ko numgi nokpok thangbase mayam phare aduga mairam si koi kasin maikai romna laktuini ko nokpom de yang matamda aduna mairam sidana koi anayek turi irei sianba
sugumba fo khara leini siguma hek sarak patar ga yumgi kanaguma mi am hekse aduga amuk si khoni yengse yumgi makharom da ko ai yumdugi leri dugi makharom da kaigumba khoi si saraba ko adu taragedi yumdugi mi amati misimina so adina leigini hai sigumba paujel am pi pokta ma han pi bane paujel haidra pokta haidra suma han pi bane na sumna masi mamangai ahlam sing am thada naramani ko yam thada naramba dugumba masi andabisasra hairu hek sana bogumba khraga sum to hetare adu koi ai kani atei mafam da sara na ai mafam nek sara ba gi mafam nek sara ba se karigumba khra lei haduna sum thada naramba ka do khale hetare ko masi sum aina panjari basing je thaja bi de sai sai ore hetare adubu asifu lei habududi thaja bana mo ore thaja dabna mo ore sana firep tudi decision dudi it's up to you haijage buko let me na ka sida mamangai ahalaman sing matam de na thaja na duna lagu posi karigum khra de sum lerame hetare se kodomoina ahalaman sing na tohidi fatje kana haibse maram dudi piram da hetare ko maram du karigum amati hujikti scientifically one puthro ko sum de hetare ko sigum khra sum de aduna so ai makha sam da jarke hujik koina leri se notebook lere mairam lere den aduga makha thango maikai pangre now mari shubadaina thamjaning se akoina moirang laiji mayam khongbiramgani yumgi moirang laiji romda haidi santhongda sarabadi kogi masa masu sibna ba thokene moirang laiji santhong romda ko aduga masiso aphataba fall singni manungda dum lei hatare aduga manga shubadai koini yengmi yari se nokchupta yumdagi nokchupta akoina khoi si saraba ko asiso matu macha sibat naba lei hai aduga amuksu ayamana khoi sabsi fataba fall dum lei hai tare then adigi husi ko leri se nokchupo haijakre nokchuki mathang dam kobru thamjage boko kobru mai ke se yumgi kobru mai ke sida kaingna khoi si saraba yumdugi yumbu khwai hetto siu haiba lei hai siba naba lei hai aduga kogi mapung oina masidi leri se yumdugi khwai het oina lusing mon leri ba khwai ahan hai tare madu tene ma da sayam ta gan du se mapung oina hujiki kobru mai ke se masi sum thajabi bo tobiyo haijage tare ko yam phaba sum kanone phaba hidi kanone khangjin mede yam phaba hai tare adu cham aigi yumbi akoibi yumbi inkol da apapata leibise masigi yengwe yabadi yam leigra hai tare adu masini koina aigi inkol haiba lei bilam singsida yam section na luna nana leiba amasung masi torokadaba toroiduba singsi koina hamangjongna khara khangma taragati ayam koi meitei singse haidi isada kaigum paale harakan hana thajaramdaba singse isada kaigum paale harakanda amuk adugi sitoromadi phadumne da kaina hek hana khanba hatare mamang da nana haigibadu sitoromadi phadumne kaina hek khanba adudi kani koigi yaksang lorga aber thungba haina bum nei daine adu samani hatare aduna ls aina thamjaning badi thajadabna ma oraga khangba phawdi koi khangmina si hatare ko aduga mathangda amuk ai thamjage awang mai kaise aigi yumgi awang thangba mai kaida khoi si saraba sahi duma phauksing phajana hapkani hatare maran matum sikang natana maran matum su am phangani phauksing hapta bai mung organa maran matum si am lakadaba aduga sahi dugi income yam lakadaba paisa yam lakadaba lei hadan sumna kangai singna thambiramba aduga moina thajanaram singni goina haijerise aduga amuk aroibeda thamjage aikogi khoisina yumgi singkhaida ko khoisina yumgi singkhai mai kairom da sarbadi aikogi kaigumba khangongdana gari gumba saka panba makhong panba tongu phangani hatare adu maran matumju phangbu oyeba yumgi singkhai diromda khoi sarade yumdugi oiba afaba pokta ama piramne hatare karigumba hana leramba kano madagi lifestyle namadi karigumba kra kitang orso changes to ngamani ha ngamakadabagi karigumba khudam ama piban hena low hatare asumna aikoina khangminabu yari si yingsi ko afaba maikai kadom dano fattaba maikai kadom dano habise ai amuk repeat tawjarake afaba maikai nongpok thangba then awang thangba aduga singkhai thangba hariba mafam ahum sida
khoi sa ba khakte ne yam phari si ko lemhori ba singse habidi mairam leire makha leire ko adigi morang leji samtong leire adigi amana kobru leire ko adigi nokchup leire hariba lemhori singsi koina khoi sa ba fattaba na ayam bo he tare adon di koina khamina ba tangai phatri si kaino ha targeti yumgi akoibada abdi aigi inkol da khoi sa ra base afaba maikai si leirisi sidor gadi fai fattabo tare kari to thokani haibe sisu ikoi akangai singa sum tana biba yam tangai phate tare maduda ikoi changa da polam singdu sikai gumas aigi jaga sida si sare ha batar gadi fattabo phone leiba tar gadi adum akangai tana biyo tangai phate sum ningsing birosi ha ta ningsing birade kari darka le do adumakti ai puno siam sang adobnina thamjara roige khara sang adui matang dudi mayam de haibisu yadaba nuai da khara lei ha tare aduna ngasi gi thamjari ba koi sabagi apapata mai kai si sikak ai thamjarage ad mathang gi da mok mayam na khan birak ba blo ma su soi de nam kai kudun tamjana hona jage tare ko hojik si da seng lo sing ma tamseng kan manai ji ngamdre mapung phana nuti gi thagasa bodo ado ngak nang bagan thagasa resne mayam na dum mapung phan biu hai bo wafam di thamjaraga ngasi gi mayam na loiba phaw miyeng ta birisina ai gi am nuai jabu ore koi haktang asu kari gu makhar khamina ne habi wakalon si kanjarubada yam nuaijere hatare aduna lobo bog tabi ba miyeng tabi ba khoi khudi makko ngkhale dena channel asigi maike digi thagasabo phongdok chari hai wafam bi thamjaraga puno ko amukasana kurumjari